PM, CM yauna ministersing numit kuntrani jailda leirabadi pham louthokpa yaba bill parliamentta Puthokhre. Khoisaonaraba opposition membersingna bill gi copysing segairaga Amit Shahda langsinkhre. Union Home Ministerna Lok Sabha da Puthorakpa Constitutional Amendment Bill JC da refer toukhre. Prime Minister oiro, Chief Minister bu oiro, numit kuntrani jailda leirabadi pham louthokpa yaba Constitutional Amendment Bill 2025 ngarang Lok Sabha da Union Home Minister Amit Shahda Puthokhre. Bill adu Draconian oiba bill amani haina Khoisaonaraba opposition membersingna bill gi copysing segairaga Amit Shahda langsinbadagi House da sarangna Touraba bill adu makhatana yengsinaba parliament ki joint committee JC da refer toukhre. Haujik sathariba parliament ki nongjumi phamasigi business list hana yaudaba Prime Minister, Union Minister sing, State amasung Union Territory sing Chief Minister sing, karigumba criminal charge da numit kuntrani jail da leiba taravade convict tarabasu tadrabasu pham louthoknabagi legal framework ama oiba bill ahum ngarang Lok Sabha da Union Home Minister Amit Shahda Puthokhre. Union Home Minister na puthokiba bill sing adudi the Constitution 130 Amendment Bill 2025, the Government of Union Territories Amendment Bill 2025 amasung the Jammu and Kashmir Reorganization Amendment Bill 2025 ne bill sing adu puthorakpada opposition members singi maikaidagi yaningdaba phongdoktuna law khongba tawnarakpadagi Lok Sabha amasung Rajya Sabha animakta ngarang kayarak hanna mifam adjourn tawkhe. Lok Sabha da bill adu puthokladuna Union Home Minister Amit Shahda wangang bahurakpada Khoisaonaraba opposition members singna bill adu gi copy sing segairaga Amit Shahda langsinkhre Congress lusingba Priyanka Gandhi na bill adu Draconian oiba amadi anti corruption measure gi mingda miyamda utsaibani haiba wafam thamkhe. Hyderabad ki MP amasung IM gi chief Asaduddin OYC na BJP na laibak asi police state ama onthokadawre haina maral sikhe. Bill asi unconstitutional oi Prime Minister bu kanana fagadawribano bill asi yaba ngamloi sakti leiba ma dipai ba haibasi matam supagi nati haiba BJP na kaure haiba wafam thamkhe. Opposition member kaya bill sing adu bukana yaningdabagi kholaw sing lawraduna puthokliba bill sing adu laibak asi gi federal structure bu thugaibane anti corruption measure gi mingda miyamda utsaibane bill adu unconstitutional oiba undemocratic oiba miyam gi yamna laibak thiba oigadaba bill ni haina kanna yaningdaba phongdoknakhe adumakpu bill adu joint committee of parliamentta amuganna yengsinaba refer tawba haina Lok Sabha da pass tawkhe. Bill adu puthokladuna Union Home Minister Amit Shahda hai Prime Minister oiro, Chief Minister oiro, Minister singama hekta oiro karigumba yamna sathiba criminal charge da custody da numit kuntrani bu leirabadi phamdagi lokthoknabagi legal framework amane adubu bill asi joint committee da refer tawragani haina mahak masana phongdokhe. Sel Thanaba online game Thingnabagi bill Lok Sabha da Puthokhre. Union Minister for Electronics and Information Technology Ashwini Vaishnavna ngarang Lok Sabha da Promotion and Regulation of Online Gaming Bill 2025 Puthokhre. Bill adu puthorakpada opposition gi maikaidagi charangnaba thogalakpa maramna matam khara Lok Sabha gi mifam yaithokpa takhe. Makhal khudingmaki sel thanaba online game Thingnabagi pandamda bill asi puthorakpane. Union Cabinet na bill asi parliamentta puthoknabagi matangda ayaba pikhrabane. Hiram asigi matangda Union Minister Ashwini Vaishnavna haikhe naha oiriba miyoi kaya online game da laisu hanbaga loinana yamlaba senfam ama arembada manghanba maramna bill asi parliamentta pass tawnaba thawrang laukhalakpane. Chawkholakpagi matungina tongan-tonganba gaming platform singda sel thanaba makhalgi online game puthorakpa maramna chahi nauriba angangsingda achauba saitheng ama pide. Malemgi tongan-tonganba mafamda miyoi kayana game makhalasi pamna sanabagum India dasu chahi nauriba miyoi sing online game da sel thanabagi thawong chatharakpa thengnare haide. Online gaming gi matangda national legal framework ama semnabagi pandamda bill asi parliamentta pass tawnaba thawrang laukhalakpane. Karigumba bill asi pass tawrabade Makal khudingmaki paisa thanaba online gaming sing thinglagane. Athingba sigi mayokta kanagumba na online gaming platform tawraklabade sahi ahum phawba jailda thambaga loinana lupa crore ama fine thihan gadawre. Online gaming gi advertise tawba singbuna sahi ani jailda thambaga loinana lupa lakh yankhai gi fine thihan gani haire. Hiram asigi matangda report aman hai online gaming gi manung chaliba singde kanagumba na sell deposit tawraga ahian ba sel tanabagi wakhalonda online da sanaba game makhal khudingmak thingbagi tangai fadaba matam yaurakle. Athingba sigi mayokta leiba lanai miyoi amade platform sing IT Act 2000 gi section 69 clause A gi makhada book tawba yai sel thanadana online da sanaba game sing athingba leite adubu hiram asigi matangda mari leinaba regulatory authority da register tawgadabani haiba wafam bill asida mayek singna yaure.
Sapermeina Bazaar Changsilluba Ahal lama police ki kangbuna khulai thuna rescue tawduna imung manunggi miyoisingda Khutsinnakhre sekmai makha lekaidagi masagi chahi 53 lom suraba Ahal lama sekmai lanthoglaga Kangpokpi district ki manung chanba Sapermeina da Changsilluba dagi mafam adugi miyoisingna fajinduna thamle haiba pau phangbadagi Manipur police ki kangbu amana khulai thuna mafam adu da sangsinduna Ahal adu tekta kaidana rescue tawkhre haire Pau wasina hai police ki kangbu na tekta kaidana kanba ngamkhraba Ahal adu sekmai makha lekaidagi yumjau angom chahi 53 apokpa laikhidraba tangnajau angom kawe mahak ngarang ayuk bus tonglaga Sapermeina da satkhibanai mahakpu Sapermeina Bazaar da mafam adugi miyoisingna fajinduna thamlaga wahung pahung chathabagi thabak chathare haibagi pau phangbaga loinana social media da thagalakpadagi police ki kangbu na mafam adu da khulai thuna changsinduna Ahal adu bu laukhatkhe loinana sekmai police station da purakhi haire police ki kangbu na rescue tawrakhiba yumjau angomna phongdorokhibada mahak mafam adu da anabagi hidak thiba chatkhibanai mahakpu police ki kangbu na mafam adu dagi tekta kaidana imung manunggi miyoisingda sinarakhiba sigidamak police na lawriba thaudang adu bu thagatpa phongdokhe Assam Public Service Commission na wahang adu chatnararoi evaluation tawbada yauraroi haina khangalakre Assam Public Service Commission APSC na lawba Agricultural Development Officer gi examination da Manipur gi irang asiga mari lainana lana uhanba yaba mawongda hangkhiba wahang adu examination asidagi lauthokle haina commission asigi maikaidagi khangalakre Maitai Heritage Society gi maikaidagi hiram asiga mari lainana tha asigi taraga tareta APSC gi chairman Devraj Upadhyayda aiba cherolama pisinduna question asigi matangda miyam khangna sengdokpinaba cherolama thaduna khangankhibane Maitai Heritage Society gi maikaidagi commission na sengdoroknaba khangankhirba matung madugi paukhum oina examination adu da yaukhiba question number 95 adu lauthoklegani haina khangalakibane hangkhiba question adu da Manipur da thokliba irang asi mapung oina Maitai Purupulana uhanba yaba mawongda Puthokhi haina Maitai Heritage Society gi pisin ki bachero ladu da pankhe Maitai mayam ama Chinkuki militant singi makutta amasung makoi gi civil society organization singi makutta yamna awaba phibamda yum phawba thadokduna lanjena duna lairibane aduga hairiba wahang adugi paukhum oina pinaba option singi marakta awaba chaitheng ngaliba militant group amasung CSO singa si yawhande hairiba loop singa si laibak asigi awangba thaki investigative agency singna phawba Maming panbada yauribane makoi chianariba case adugi list amasu yaholi haina society aduna thakiba cherol adu da pankhe APSC gi wahang marfudraga manga suba yaukhiba adu da Manipur da thogliba ethnic violence asigi maram oiba yaba statement ahum pithoktuna achumba khannabagi damak pikhi makoina piriba option sing adugi ahanbada chathariba violence asida maitai amasung kuki jogi phurup sing yawe ani suba option adu dana high court na maitai singi michangda order ama thokpadagi irang asi hawalakhibane amasung ahum suba option oina arambai tengol amasung maitai lepuna chingba arm group sing asina Manipur gi irang asida miyam gi right singbo abuse tawi haibasine Maitai Heritage Society gi maikaidagi commission na exam asida hangliba wahang asina Maitai Purupulana uhalagani haina khangankhe document oina leiba record singi matungin na Chinkuki militant singna sathiba crime kaya ama thogliba irang manung asida sathaduna Maitai Purup ki micham nupi amasung angang kaya ama kidnap tawkhibagi damak faduna leiba kaya yaure thogliba irang manung asida furup animaki miyoi kaya ama laikhidre lising hompuro mamana lanjenaraga leire phiba masida asigumba wahang ama examination asida yaholakpa asina misang mikhai naiba amasung public service changnabagi damakta sem sariba naha kaya amada lana salankiba yabagi phibam oihale haina khangankhibane masigi paukhum oina commission asu wahang adu null and void oire evaluation chathabada yauraroi haina khangalakle luhongnaba thawrang tawribi nupi ama thangna thinduna halamle mihatpa nupa police na fare pochai huran ba changlakpa oigani haina thajaba nisha chaba miyoisingna mathang sahida luhongnaba thawrang tawribi nupi ama halamlaga chen khina ba hona badalai kai miyamna miyoi ama faraba matung police da sinakhre miyoi anina nanthoktu na senkhre haire hairiba thokdok asi tha asigi taraga taret nongmaijing numit ki numidang da Kasar district ke Mangalpur village da thokibane laikhidrabi nupi adugi maming Arjina Begum kawe masagi chahi kungani thoirom sure haire miyamna faraga police da Khutsinnakhre miyoi adugi maming Savir Chaudhuri chahi kulumdoi ne laikai adumakta da laiminaba miyoi ni haire Pawasina hai laikhidrabe Arjina Begum mahaki manau nupising Jasmine amade Rubina Begum ga punna ka amada tumina duna leiringaida Savir Chaudhuri yauna miyoi ahumgal wainana ka adu da pochai huran ba changlakhe matam adu da Arjina Begum na ubadagi laurubada mahakpo Savir Chaudhuri na mangak amadi thabakta thangna thilamlaga chenkibani haire
थौदोक अदुगी पाउ थंगनबदा लैबा मियोइसिंगना ताबदगी थोकनरखे लोइनना सवीर चौधरीबु फाखे अदुम ओइनमक अर्जिना बेगम सोकपना मरम ओइदुना लैखिद्रे हाइरे थौदोक अदुगी पाउ ताबदगी जयपुर पुलिस स्टेशन की टीम अमा मफम अदुदा लाक्तुना यंगसिनखिबगा लोइनना सवीर चौधरी फाखिबगा लोइनना मिहाद अदुदा सिजनबा ई तैरबा थांग पुलिसना लौखटखे लोइनना निंगथौकाबा नुमिकी अयुक्ता लखीपुर को डिस्ट्रिक्ट की पुलिस ऑफिशियल पृथ्वीराज राजखावा अमदे फोरेंसिक टीम मफम अदुदा लाक्तुना क्राइम सीन अदुगी एविडेंस सिंग खोमजिनखे फारबा सवीर चौधरी वाहंग पाहुंग चथबदा एटेक अदुदा अतोप मियोय अनि अमसु यावी हाइबा खंगबा ngamlai केस असी पुलिसना थिजिनबगी थबक चथरिबना मियोय अनि अदुगी ममिंग अमदे लाइफम हौजिक फोंगदोकबा लैत्रे पुलिसना चथकिबा थिजिनबगी थबकता फंगबा रिपोर्ट की मतुंग इनदे मिहार अदु लैखिद्रबे अर्जिना बेगमदा नुंसी हाइना फोंगदोकपदा यारक्तबदगे चथकिबा ओइगद्रा हाइबगी थाजबसु लै हाइरे